aina hajik leijariba mafam ase tera sapam lerakta leiba koi patsoi esigi MLA oiriba sapam kunjakesor miyamna de keba haina khangnariba ma ki mayum gi hek mamang adudani akoi haukiba February gi tang mapanda koi former chief minister nongthomam birene resign hek tawkhraba matungda koi numit kharani manungda koi gi leiriba Manipur gi fibam ase tangdu leita dana leirakpa amadi charangna ba fibam amda leirakpadagi koi law and order sing ngakna nabagi damakta koi Manipur da PR thamjilakhre PR thamjilaklaba matungda akoi gi anoba leader ma khanba ngamdabadagi masigi president rule se thamlakpani haibisi miyamna roinama kangnare adubu akoi gi anoba lenga kama khananaba anoba leader ma khananaba akoi absolute majority leiriba BJP gi lenga ga sida koi kari gi damakta afaba leader ma khanba ngamdribano haibisi miyam gi oiba charwa wahang ama oirakli amadi masida natana akoi gi leiriba legislature sing MLA gi BJP gi MLA sing aduna akoi gi nungti numit khudinge nong makangdana numit ama kala kala ga koi mifam di adumak phami khanane nabadi adumak khanai adubu tasengba chap chaba result mapung oiba paukhumdi amata pide miyam da su karigumba wafam anda thamlakte leader khanbagi wafam su leite aduga koi lenga ga se sembagi anoba government popular government ama sembagi wafam su karigumba amata miyam da khangande tawbata bu makhoi gi obedi koi thambal sangne da meeting amuka taw summit patra ga amukuna governor da amukuna tawbasina tana atopa karigumba wafam amata leikide masida ngarang nahan da su koi numinini humni gi mamangda thambal sangne da akoi president BJP gi president अधिकारी मयूम सरदार देवी का लोने ना MLA युमनाम खेमचान मदी MLA श्याम किशोर का लोने ना अतोपा MLA सिंह लाख लबा मतुंगदा कोई मखोई की ओइबा अपुनबा मीफम म फम खरबनी मदुदासु अखोई की चपचाबा रिजल्ट म फंगदना कोई अथुब मतमदा गवर्नमेंट सेम लगनी अथुब मतमदा पीस पुरकना होनरगनी हाइबा वाफम सिखतना अतोपा वाफम म तो ओइरखिदे अदुगा चैरगसिदसु ngarangta aikoigi thokiba cherol amada ngasi se koi tera sapam lerakta leiba koi MLA kunja sapam kunjakesor gi mayumda miyam gi oiba BJP gi legislature khudingmak saruk yagadabani haibagi cherolama koigi apunba mifam ma phangani haiba thokraba matungda ngasi ase nungthil gi pungani taba matamda mokoi gi oiba apunba mifam adu phamgadabani adubu ikang kangawdana matamdu yausalakringai mamangda aikoigi pung ama taba swaida aikoigi meeting asi cancel tawre haina miyamda lauthorakiba wahafam ama laikre adubu tasengnamakki cherol thoklakpadadi akoi hairiba meeting asi akoigi MLA khara akoi out of station oikiba thaba khara chinaba makoi mayumda leitaba sina maram oiraga akoi meeting asi cancel tawbani haiba wafam ama thamlakli leiriba MLA sing adu out of station oina kiba thabak chinaba makoi sing mayumda leitabadagi akoi thabak khara chinabadagi akoi meeting asi mifam asi cancel tawbani haire adubu akoi thajaba yaba pawmi gi matunginadi akoi center dagi masigumba mifam asi phamganu haina taksilakpadagi koi mifam asi phamdabani hainadi adumak launari adubu hojik oiriba situation hojik oiriba fibam asida karam matamdana koi Manipuri gi PR lokthokadaba karam matamdana koi gi anoba government ama sem gadoriba si miyam gi ba choba wahang oima oiribani koi leiriba paliba lenga ga sina koi center na koi gi miyam gi oiba mihul si tabiraba matungda koi kari oirakadage habidudi koi karam matamda koi popular government ama sem gani habiduri miyam gi ba wahang oiri amadi miyam akoi su pulap ngaimina batari koi gi PR si tasengna makidi miyam na sangthabasi pamdrabani anoba government ama sembiro habisini akoi masi hairiba thabak simak wafam simak thabak to ontorak pra habidri miyam puna ngaimina batari amadi lakliba koigi 26 February sida akoigi aroiba numit oikibani chairaka sida su koigi governor Ajay Kumar Bhalana fawbada numit tare ni manungda akoi aini yadaba loni yadaba illegal arms sing thinkalakna bagi damakta koi masi santi purakna bohona bada akoi illegal arms sing lakhiba nongmai sing adu thinkalakla matungda irang asi fagani haikiba wafam su laikre amadi hairiba wafam asi koi lakliba February 26 sida aroiba numit oigadoribani masigi matungda kai daurakadage asi mamang sida koi ima ibel mayamna koi lamdamase tangdu leitaba purakri fawbada koi khungakliba icha singdagi khulai lokhat pe yaroi amadi khungak pe isa sing fa ba yaroi haina tongan ba mafam kya to khongjang changsing khar leikrabani hoji oirakli ba film ase akoi iramdamase kari oirakadage habduni miyam punangai mina batari hiramase gi matang da video journalist 79 galoi na paudam jeribi sana hemam elite news tera sapam leirak